ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯀꯤꯕ ꯂꯥꯡꯒꯣꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯣꯏꯔꯩꯈꯣꯝꯕꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯁꯍꯨꯝ ꯀꯌꯥ ꯑꯃ ꯂꯥꯛꯄꯗꯨꯗ ꯄꯣꯏꯔꯩꯈꯣꯝꯕꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯁꯥꯗ ꯅꯥꯟꯊꯖꯔꯤ꯫ ꯑꯗꯨꯝꯅ ꯅꯥꯟꯊꯔꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩꯈꯣꯝꯕꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯄꯣꯏꯔꯩꯈꯣꯝꯕꯒꯤ ꯃꯁꯥꯗ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯃꯗꯤ ꯅꯔꯛ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯆꯦꯟꯁꯤꯟꯗꯨꯅ ꯑꯀꯤꯕ ꯁꯍꯨꯝ ꯀꯌꯥ ꯑꯃ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩꯈꯣꯝꯕ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯍꯥꯛ ꯆꯤꯡꯒꯤ ꯆꯤꯡꯊꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯀꯨꯟꯖꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯗꯣꯕꯤꯌꯥꯡꯖꯨꯟ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯈꯣꯃꯩꯕꯨ ꯐꯨꯝꯈꯤꯕ ꯆꯤꯡ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯅꯨꯡ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯀꯨꯟꯖꯣꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯉꯛꯂꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯗꯥꯏꯒꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯈꯪꯂꯛꯄꯒ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯗꯣꯕꯤꯌꯥꯡꯖꯨꯟꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯍꯣꯏ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯣ꯫ ꯑꯩ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯑꯩ ꯆꯥꯏꯊꯣꯛꯇꯨꯅ ꯑꯃꯨꯛꯇ ꯊꯤꯗꯨꯅ ꯌꯦꯡꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯜꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯅꯪ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯗꯣꯕꯤꯌꯥꯡꯖꯨꯟꯗꯨ ꯊꯅꯝꯂꯕ ꯃꯇꯨꯡ ꯀꯨꯟꯖꯣ ꯃꯐꯝ ꯃꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯅꯨꯡꯗ ꯀꯔꯤ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯗ, ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯡꯅꯨꯡꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯁꯣꯝ ꯊꯪꯕ ꯆꯤꯡ ꯑꯁꯣꯝꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯈꯦꯜ ꯂꯥꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯈꯣꯃꯩꯕꯨ ꯐꯨꯝꯂꯤꯕ ꯆꯤꯡ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯊꯛꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯊꯛꯂꯣꯝꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯆꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯈꯠꯂꯛꯂꯤꯕꯗꯨ ꯀꯨꯟꯖꯣꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ "ꯍꯤꯁ, ꯀꯅꯥꯅꯣ ꯑꯁꯤꯗꯤ? ꯈꯣꯃꯩꯒꯤ ꯃꯍꯥꯛꯀꯤ ꯆꯤꯡꯊꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯥꯈꯠꯂꯛꯂꯤꯕꯁꯤ ꯈꯣꯃꯩꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯩ, ꯃꯁꯤꯕꯨ ꯑꯩꯅ ꯑꯌꯦꯠꯄ ꯄꯤꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯈꯣꯃꯩ ꯂꯧꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯈꯣꯃꯩꯕꯨ ꯑꯩꯅ ꯂꯧꯊꯣꯛꯄ ꯉꯝꯂꯕꯗꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯥꯈꯠꯂꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯩꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯗ ꯅꯠꯇꯅ ꯊꯋꯥꯏ ꯂꯧꯕ ꯇꯥꯏ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯁꯍꯨꯝ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯄꯣꯏꯔꯩꯈꯣꯝꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂ ꯁꯣꯜꯂꯒ ꯀꯥꯈꯠꯂꯛꯂꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯉꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯣꯏꯔꯩꯈꯣꯝꯕꯅ ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯈꯠꯂꯤꯉꯩ ꯁꯍꯨꯝ ꯑꯃ ꯐꯪꯂꯛꯄꯗꯨꯗ ꯃꯍꯥꯛꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃ ꯃꯇꯨꯝ ꯇꯥꯗꯨꯅ ꯄꯥꯏꯔꯛꯄꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯈꯣꯝꯕꯅ "ꯍꯤ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯉꯔꯥꯡꯗ ꯄꯥꯏꯔꯛꯈꯤꯗꯕꯅꯤ꯫ ꯑꯩ ꯀꯝꯗꯧꯅꯤ? ꯑꯩ ꯀꯩꯗꯧꯅꯤ ꯁꯤꯗꯤ? ꯐꯩ, ꯑꯩꯅ ꯄꯥꯏꯔꯤꯕ ꯁꯥꯖꯩ ꯑꯁꯤꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯀꯟꯊꯔꯒꯦ ꯈꯪꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯈꯣꯝꯕꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯁꯥꯖꯩ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯗꯨꯗ ꯀꯟꯊꯈꯤ꯫ ꯑꯗꯨꯝꯅ ꯀꯟꯊꯈꯤꯕ ꯑꯗꯨꯗ ꯄꯣꯏꯔꯩꯈꯣꯝꯕ ꯌꯥꯝꯅ ꯃꯁꯥꯗꯣ ꯋꯥꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯪꯈꯤꯕꯒꯤ ꯁꯍꯨꯝ ꯃꯉꯣꯟꯗ ꯐꯪꯏ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯀꯨꯟꯖꯣꯁꯨ ꯁꯥꯖꯩ ꯑꯗꯨꯅ ꯀꯟꯊꯔꯛꯄꯗ ꯇꯁꯦꯡꯅ ꯆꯩꯅꯥ ꯐꯪꯂꯗꯨꯅ ꯃꯍꯥꯛ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯄꯣꯏꯔꯩꯈꯣꯝꯕꯅ ꯀꯟꯊꯔꯛꯂꯤꯕ ꯁꯥꯖꯩ ꯑꯗꯨ ꯁꯨꯝꯅꯒꯤ ꯌꯥꯝꯅ ꯁꯥꯡꯕ ꯅꯠꯇꯦ, ꯊꯒꯥꯏꯃꯨꯛꯇꯃꯛ ꯁꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯥꯞꯇꯛꯅ ꯀꯟꯊꯔꯛꯄ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕ ꯀꯨꯟꯖꯣꯒꯤ ꯃꯩꯕꯨꯜ ꯑꯗꯨꯕꯨ ꯀꯟꯊꯔꯛꯂꯤꯕꯅꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯅ꯫
ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯅ ꯀꯟꯊꯔꯛꯄꯗꯨꯗ ꯀꯨꯟꯖꯣꯁꯨ ꯈꯪꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯆꯦꯞꯂꯣꯝꯗ ꯉꯪꯗꯨꯅ ꯇꯥꯁꯤꯟꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯁꯥ ꯑꯗꯣ ꯀꯣꯟꯁꯤꯟꯗꯨꯅ ꯆꯩꯅꯥ ꯑꯗꯣ ꯈꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯌꯥꯗ ꯊꯤꯅ ꯂꯥꯛꯆꯅ ꯀꯟꯊꯔꯛꯂꯤꯕ ꯐꯩ ꯈꯪꯒꯅꯤ ꯅꯪꯕꯨ ꯅꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯅꯨꯡꯗ ꯆꯤꯡꯊꯈꯤ ꯑꯗꯨꯒ ꯅꯁꯥ ꯑꯗꯨ ꯑꯩꯅ ꯀꯥꯊꯦꯛꯇꯨꯅ ꯈꯣꯏꯖꯤꯟꯗꯨꯅ ꯃꯥꯡꯍꯟꯒꯦ ꯈꯪꯒꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯂꯩꯅꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯣꯏꯔꯩ ꯈꯣꯝꯕ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯔꯝꯕꯗꯒꯤ ꯈꯔ ꯋꯥꯕ ꯐꯔꯛꯂꯗꯨꯅ ꯃꯍꯥꯛ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯊꯛꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯟ ꯆꯣꯡꯅꯕ ꯀꯥꯈꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯦꯠꯂꯤꯕ ꯂꯩꯃꯥꯏ ꯑꯗꯣ ꯍꯣꯝ ꯍꯣꯝ ꯂꯥꯎꯈꯠꯂꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯂꯩꯅꯨꯡ ꯑꯗꯨꯗ ꯄꯨꯊꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯈꯪꯄꯨꯠ ꯄꯨꯊꯈꯤꯕ ꯑꯗꯨꯅ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯌꯧꯁꯤꯟꯈ꯭ꯔꯤ꯫ ꯄꯣꯏꯔꯩ ꯈꯣꯝꯕ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡꯁꯤꯡ ꯑꯃꯗꯤ ꯎ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯌꯥꯜꯂꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯀꯥꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯨꯝ ꯄꯨꯊꯔꯛꯄꯅ ꯊꯕꯥꯛ ꯐꯥꯎꯕ ꯌꯧꯁꯤꯟꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯊꯕꯥꯛ ꯐꯥꯎꯕ ꯍꯦꯛ ꯄꯨꯊꯈꯤꯕꯒ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣ ꯄꯣꯏꯔꯩ ꯈꯣꯝꯕꯒꯤ ꯃꯥꯡꯃꯛꯇꯗ ꯇꯝꯊꯤꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯃ ꯑꯣꯟꯗꯨꯅ ꯁꯥꯐꯣꯡꯂꯛꯂꯤ꯫ ꯃꯤꯠ ꯑꯗꯨꯅ ꯉꯛꯁꯪ ꯉꯥꯡꯂꯤ꯫ ꯃꯁꯥ ꯄꯨꯝꯕ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯟꯅ ꯄꯨꯡꯌꯣꯝ ꯌꯣꯝꯁꯜꯂꯤ꯫ ꯑꯃꯨꯕ ꯃꯩꯈꯨꯅ ꯕꯪ ꯕꯪ ꯀꯥꯔꯤ꯫ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯈꯣꯝꯕꯗꯤ ꯏꯉꯛ ꯉꯛꯅ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯔꯛꯇ꯭ꯔꯤꯕꯅ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯀꯨꯟꯖꯣꯅ ꯍꯩ ꯑꯄꯪꯕ ꯑꯉꯥꯡ ꯅꯪ ꯑꯣꯏꯔꯦ ꯍꯩ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯈꯨꯜꯗ ꯂꯩꯕ ꯉꯝꯅꯗꯨꯅ ꯃꯤꯒꯤ ꯈꯨꯟꯗ ꯁꯩꯗꯥꯡꯍꯜꯂꯒ ꯂꯥꯟꯗꯥꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯂꯒ ꯆꯍꯤ ꯀꯌꯥ ꯆꯤꯡ ꯑꯁꯤꯗ ꯐꯨꯝꯗꯨꯅ ꯊꯝꯈꯤꯕꯅꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯄꯥ ꯑꯩꯅ ꯍꯥꯠꯈꯤꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯅꯪꯕꯨ ꯑꯣꯏꯅ ꯍꯥꯠꯇꯨꯅ ꯅꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯍꯥꯠꯂꯣꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯍꯧꯅ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯛꯂꯝꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯌꯣꯠꯆꯩꯒꯨꯝꯕ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯗꯣ ꯃꯨꯁꯤꯟ ꯃꯨꯏ ꯃꯩꯈꯨ ꯋꯪ ꯋꯪ ꯀꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯐꯨꯝꯕꯪꯅꯈ꯭ꯔꯤ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯗꯤ ꯑꯁꯨꯝ ꯅꯣꯛꯇꯨꯅ ꯆꯪꯁꯜꯂꯒ ꯄꯣꯏꯔꯩ ꯈꯣꯝꯕꯒꯤ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯈꯤꯕ ꯌꯣꯠꯆꯩ ꯑꯗꯣ ꯊꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯃꯁꯤꯗꯤ ꯈꯪꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯍꯣꯝ ꯍꯣꯝ ꯂꯥꯎꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯂꯩꯃꯥꯏ ꯈꯔ ꯈꯣꯠꯀꯠꯇꯨꯅ ꯈꯨꯄꯥꯏ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯥꯏꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯥꯏꯊꯣꯔꯛꯄꯗꯨꯗ ꯀꯨꯟꯖꯣꯒꯤ ꯃꯁꯥꯗ ꯂꯩꯕꯥꯛꯁꯤꯡ ꯅꯨꯡꯀꯨꯞꯁꯤꯡ ꯑꯗꯨꯅ ꯆꯣꯡꯈꯤꯕꯗ ꯀꯨꯟꯖꯣ ꯑꯗꯣ ꯃꯐꯝ ꯃꯔꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯄꯣꯏꯔꯩ ꯈꯣꯝꯕꯕꯨ ꯂꯩꯅꯨꯡ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯀꯣꯠꯇꯨꯅ ꯈꯪꯆꯤꯡ ꯆꯤꯡꯈꯠꯈꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯠꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯣ ꯏꯀꯨꯠ ꯀꯨꯠꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯨꯔꯟꯖꯣꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯁꯨꯔꯟꯖꯣꯏꯕꯨ ꯃꯀꯣꯛ ꯂꯩꯕꯥꯛ ꯇꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯑꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯅꯅꯤ ꯅꯪꯒꯤ ꯅꯄꯥꯕꯨꯡꯕꯨ ꯍꯥꯠꯈꯤꯕꯗꯣ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯈꯣꯝꯕꯗ ꯃꯁꯛ ꯇꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯨꯔꯟꯖꯣꯏꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯃꯐꯝ ꯑꯁꯦ ꯄꯨꯡꯉꯥꯟ ꯉꯥꯜꯍꯜꯂꯨ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯃꯐꯝ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯣ ꯄꯣꯛ ꯄꯣꯛ ꯈꯨꯗꯨꯅ ꯕꯣꯝꯕꯣꯝ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯣꯔ ꯁꯥꯡꯅ ꯀꯥꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯇꯨꯝ ꯑꯃꯕꯨ ꯃꯊꯛꯇ ꯂꯪꯈꯠꯄꯒꯨꯝ ꯂꯪꯈꯠꯈꯤ꯫ ꯑꯗꯨꯝꯅ ꯂꯪꯈꯠꯈꯤꯕ ꯑꯗꯨꯅ ꯃꯩꯕꯨꯜ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯇꯨꯅ ꯃꯐꯝ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫
ꯑꯗꯨꯝꯅ ꯉꯥꯟꯊꯣꯔꯛꯄ ꯑꯗꯨꯗ ꯀꯨꯟꯖꯣ ꯉꯥꯟꯊꯣꯔꯛꯂꯤꯕ ꯃꯥꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨꯅ ꯃꯁꯥꯗꯣ ꯆꯥꯛꯊꯦꯛꯂꯛꯄꯒꯨꯝ ꯃꯍꯥꯛ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯑꯗꯨꯒ ꯊꯪꯅꯕ ꯆꯤꯡꯃꯥꯏꯔꯣꯝꯗ ꯆꯦꯟꯊꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯣꯝꯗ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯡꯉꯥꯟ ꯉꯥꯟꯊꯣꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯀꯔꯤꯅꯣ ꯑꯁꯣꯝꯗ ꯄꯨꯡꯉꯥꯟ ꯉꯥꯟꯕ ꯃꯤꯉꯥꯜ ꯑꯃ ꯊꯣꯛꯂꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯄꯥꯕꯨꯡꯅꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯉꯥꯜ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯡꯅꯤꯡꯈ꯭ꯔꯗ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯕ ꯃꯈꯣꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯆꯥꯎꯔꯕ ꯅꯨꯡꯖꯨꯝ ꯑꯃꯕꯨ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯒ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨꯗ ꯊꯣꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯀꯨꯟꯖꯣ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯗꯣꯕꯤ ꯌꯥꯡꯖꯨꯟꯒꯤ ꯃꯅꯥꯛꯇ ꯐꯗ꯭ꯔꯥ ꯇꯥꯗꯨꯅ ꯂꯣꯡꯅ ꯍꯤꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯌꯥꯗ ꯊꯤꯅ ꯂꯥꯛꯅꯔꯕ? ꯑꯣ, ꯑꯩꯁꯤ ꯀꯩꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯃꯥꯒꯤ ꯃꯈꯨꯠꯇ ꯐꯥꯎꯕ ꯃꯥꯏꯊꯤꯔꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ? ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯀꯨꯟꯖꯣꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯪꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯐꯠ ꯂꯩꯈꯠꯂꯛꯄꯗ ꯀꯨꯟꯖꯣꯒꯤ ꯃꯃꯤꯠ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯏ꯫ ꯃꯗꯨ ꯎꯕꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯊꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯒꯤ ꯊꯃꯣꯏꯗ ꯈꯜꯂꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯁꯦ ꯐꯠꯇ꯭ꯔꯕ ꯇꯤꯟꯕꯨ ꯂꯩꯃꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯐꯠ ꯂꯩꯈꯠꯂꯛꯂꯒ ꯗꯣꯕꯤ ꯌꯥꯡꯖꯨꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯡꯗꯨꯝ ꯑꯃꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ꯫ ꯑꯩꯗꯤ ꯑꯁꯤꯕ ꯃꯤꯒ ꯄꯥꯡꯈꯛꯅꯤꯗꯣ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯦꯛꯇꯃꯛ ꯂꯥꯛꯆꯔꯛꯏ꯫ ꯑꯗꯨꯅ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯍꯥꯛ ꯌꯥꯗꯕ ꯌꯥꯔꯣꯏ, ꯁꯣꯏꯗꯅ ꯌꯥꯒꯗꯕꯅꯤ꯫ ꯄꯥꯕꯨꯡ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯅꯍꯥꯛꯅ ꯍꯌꯦꯡꯃꯛ ꯅꯪꯒꯤ ꯈꯨꯜꯗ ꯆꯠꯇꯨꯅ ꯆꯍꯤ 15 ꯁꯨꯔꯕ ꯑꯉꯥꯡ ꯑꯃꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯅ ꯖꯩꯒ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯏꯈꯦꯡ ꯑꯗꯨꯅ ꯆꯥꯎꯔꯕ ꯖꯩꯒ ꯑꯃꯕꯨ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯪ ꯑꯩꯒꯤ ꯁꯛꯇꯤ ꯑꯁꯦ ꯍꯦꯟꯒꯠꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯎꯔꯦꯗꯅ, ꯊꯪꯅꯕ ꯆꯤꯡꯃꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯍꯥꯛꯅ ꯅꯌꯥꯝꯕꯅꯤ ꯈꯟꯖꯔꯤꯕ ꯄꯣꯏꯔꯩꯈꯣꯝꯕ ꯍꯥꯏꯔꯤꯕꯗꯨꯅꯤ꯫ ꯃꯍꯥꯛꯁꯨ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯂꯥꯡꯈꯠꯂꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯂꯥꯟ ꯉꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯃꯥ ꯑꯃꯗꯤ ꯑꯩ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯁꯨ ꯇꯥꯛꯅ ꯇꯨꯝꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯄꯥꯕꯨꯡ, ꯑꯉꯥꯡ ꯃꯆꯥ ꯐꯥꯔꯛꯄ ꯍꯥꯏꯕ? ꯍꯣꯏꯅꯦ, ꯅꯪꯕꯨ ꯉꯝꯂꯣꯏꯗ꯭ꯔꯅꯦ? ꯄꯥꯕꯨꯡ, ꯃꯗꯨ ꯅꯠꯇꯕꯗ ꯁꯥ ꯀꯩꯒꯤꯗꯤ ꯌꯥꯔꯣꯏꯗꯕ꯭ꯔꯥ? ꯏꯌꯥ, ꯀꯔꯤ ꯁꯥ ꯀꯩꯒꯤ ꯍꯥꯏꯕ? ꯁꯥ ꯀꯩꯒꯤ ꯏꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯏꯒ ꯃꯥꯟꯅꯔꯝꯂꯕꯗꯤ ꯀꯔꯤꯒꯤ ꯋꯥꯖꯔꯨꯒꯅꯤ? ꯍꯥꯏ, ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯉꯝꯂꯣꯏ, ꯃꯗꯨꯇꯪ ꯍꯥꯏꯌꯨ꯫ ꯑꯗꯨꯝꯅ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟ ꯀꯤꯅ ꯍꯣꯏ, ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯄꯥꯕꯨꯡ ꯍꯥꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯒꯤ15 ꯆꯍꯤ 15 ꯑꯉꯥꯡ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ, ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯗꯣꯕꯤ ꯌꯥꯡꯖꯨꯟꯕꯨ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯊꯥꯗꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯀꯨꯟꯖꯣ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯃꯑꯣꯟ ꯈꯟꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯍꯪꯀꯠ ꯍꯟꯗꯥ ꯆꯠꯄꯗ ꯅꯨꯡꯗꯨꯝꯁꯤꯡꯗ ꯅꯦꯠꯇꯨꯅ ꯆꯠꯂꯛꯄꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯡꯗꯨꯝꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯃꯆꯦꯛ ꯇꯥꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯗꯨꯕꯨ ꯌꯥꯝꯅ ꯈꯣꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯅꯣꯡꯂꯩ ꯑꯃ ꯁꯦꯝꯗꯨꯅ ꯌꯥꯝꯂꯕ ꯅꯨꯡꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯇꯧꯗꯨꯅ ꯈꯣꯝꯃꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯕ ꯂꯥꯛꯂꯤꯕ ꯄꯣꯏꯔꯩꯈꯣꯝꯕ ꯑꯃꯗꯤ ꯁꯨꯔꯟꯖꯣꯏ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯍꯩꯊꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯛꯂ ꯃꯝꯂꯕ ꯀꯔꯤꯒꯨꯝꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯄꯣꯏꯔꯩꯈꯣꯝꯕ ꯑꯃꯗꯤ ꯁꯨꯔꯟꯖꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯉꯪꯗꯨꯅ ꯄꯥꯏꯔꯛꯄꯗꯨ ꯎꯕꯗ ꯄꯣꯏꯔꯩꯈꯣꯝꯕꯗꯤ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛꯇꯤ ꯀꯗꯣꯝꯗ ꯆꯦꯟꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯍꯩ,
ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯡꯁꯤꯜꯂꯤꯕꯅꯣ? ꯅꯍꯥꯛꯁꯤ ꯑꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤ ꯀꯥꯎꯔꯤꯕꯅꯣ? ꯁꯦ ꯃꯥꯗ ꯂꯥꯛꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯁꯤꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯃꯟꯅꯕ ꯂꯩꯋꯥ ꯑꯗꯣ ꯅꯍꯥꯛꯅ ꯁꯣꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯉꯥꯛꯊꯣꯛꯀꯗꯕꯅꯤ꯫ ꯃꯁꯤꯗ ꯄꯥꯏꯔꯛꯂꯤꯕ ꯅꯨꯡꯀꯨꯞ ꯑꯃꯗꯤ ꯅꯨꯡꯗꯨꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯆꯪꯉꯛꯇꯅꯕ ꯅꯍꯥꯛꯅ ꯀꯨꯌꯣꯝ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯈꯨꯗꯛ ꯑꯁꯤꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯈꯣꯝꯕꯅ ꯀꯨꯌꯣꯝꯗꯤ ꯀꯝꯗꯧꯅ ꯁꯦꯝꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯀꯨꯌꯣꯝ ꯁꯦꯝꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯃꯉꯣꯟꯗ ꯍꯥꯏꯕꯗꯒꯤꯗꯤ ꯄꯣꯏꯔꯩꯈꯣꯝꯕ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯩ ꯈꯪꯖꯔꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯁꯨꯔꯟꯖꯣꯏ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯣ ꯈꯨꯕꯥꯛ ꯑꯗꯨꯅ ꯖꯒꯣꯔ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯀꯣꯏꯁꯤꯟꯈꯤꯕꯒ ꯃꯈꯣꯏꯒꯤ ꯃꯁꯥꯗꯣ ꯏꯂꯪ ꯂꯪꯕ ꯃꯩꯒꯤ ꯃꯆꯨ ꯃꯥꯟꯕ ꯀꯨꯌꯣꯝ ꯑꯃꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯀꯣꯏꯁꯤꯟꯈꯤꯕꯒ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯌꯥꯝꯂꯕ ꯅꯨꯡꯁꯤꯡ ꯑꯗꯨꯅ ꯌꯧꯁꯤꯜꯂꯛꯄꯒ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯨꯔꯟꯖꯣꯏ ꯑꯃꯗꯤ ꯄꯣꯏꯔꯩꯈꯣꯝꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯈꯣꯝꯕꯅ ꯅꯨꯡꯗꯨꯝ ꯑꯗꯨꯅ ꯇꯥꯔꯤꯕ ꯖꯒꯥꯁꯤꯡ ꯑꯗꯣ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯅ ꯌꯦꯡꯕꯗ ꯄꯣꯏꯔꯩꯈꯣꯝꯕꯗꯤ ꯉꯛꯄꯗ ꯊꯦꯡꯂꯩ꯫ ꯅꯨꯡꯗꯨꯝ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯊꯥꯕ ꯃꯇꯝꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯨꯡꯗꯨꯝꯕꯁꯤꯡ ꯑꯗꯣ ꯐꯨꯠ ꯐꯨꯠ ꯆꯪꯂꯤ꯫ ꯃꯗꯨꯒꯤ ꯁꯥꯐꯨꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯗ ꯊꯣꯝꯂꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯀꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄꯗ ꯄꯣꯏꯔꯩꯈꯣꯝꯕꯅ ꯁꯨꯔꯟꯖꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯊꯕꯛ ꯑꯁꯤ ꯀꯅꯥꯅ ꯀꯗꯥꯏꯗꯒꯤ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯀꯨꯟꯖꯣꯅ ꯇꯧꯔꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤꯕꯨ ꯍꯟꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯈꯣꯝꯕꯅ ꯍꯟꯕꯗꯤ ꯑꯩ ꯍꯟꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯐꯟꯇꯣꯛꯇꯨꯅ ꯇꯤꯡꯊꯣꯔꯛꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯆꯥꯎꯔꯕ ꯆꯀ꯭ꯔꯒꯨꯝꯅ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯡ ꯑꯗꯣ, ꯍꯥꯏꯕꯗꯤ ꯀꯨꯟꯖꯣꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯂꯪꯉꯛꯈꯤꯕ ꯅꯨꯡꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯥꯏꯗꯒꯤ ꯐꯨꯒꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯈꯣꯝꯕꯒꯤ ꯃꯔꯥꯏꯕꯛꯇ ꯏꯂꯪ ꯂꯪꯕ ꯃꯉꯥꯜ ꯑꯃ ꯌꯥꯝꯅ ꯂꯪꯅ ꯉꯥꯜꯂꯤꯕꯅꯤ꯫ ꯄꯣꯏꯔꯩꯈꯣꯝꯕꯗꯤ ꯃꯃꯤꯠ ꯆꯩꯖꯠ ꯎꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯀ꯭ꯔꯒꯨꯝꯅ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯎꯪꯂꯛꯄꯗꯨꯗ ꯅꯨꯡꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯏꯔꯩꯈꯣꯝꯕꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯣꯝꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯌꯥꯊꯪ ꯍꯦꯛ ꯇꯧꯈꯤꯕꯒ ꯀꯨꯟꯖꯣꯅ ꯂꯩꯔꯤꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯌꯥꯝꯂꯕ ꯅꯨꯡꯁꯤꯡ ꯑꯗꯣ ꯄꯥꯏꯔꯛꯂꯤ꯫ ꯅꯨꯡꯁꯤꯡ ꯑꯗꯣ ꯃꯆꯦꯛ ꯅꯥꯏꯅ ꯀꯥꯏꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯄꯥꯟꯕꯗ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯃꯤ ꯑꯗꯣ ꯁꯤꯒꯗꯧꯔꯤꯕ ꯃꯑꯣꯡꯗ ꯄꯥꯏꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯥꯐꯨ ꯀꯟꯅ ꯄꯥꯏꯔꯛꯄ ꯑꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯊꯣꯛꯇꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛ ꯑꯃꯕꯨ ꯊꯥꯡꯒꯠꯇꯨꯅ ꯉꯥꯛꯇꯨꯅ ꯊꯝꯃꯤ꯫ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯊꯥꯕꯗ ꯃꯥꯒꯤ ꯌꯥꯝꯂꯕ ꯅꯨꯡꯁꯤꯡ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣ ꯃꯍꯥꯛ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯅꯨꯡꯗꯨꯝ ꯑꯗꯨ ꯊꯥꯡꯒꯠꯂꯨꯕꯒꯤ ꯅꯨꯡꯗꯨꯝ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯃꯁꯥ ꯑꯗꯨ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩꯈꯣꯝꯕ ꯑꯃꯗꯤ ꯁꯨꯔꯟꯖꯣꯏ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯜ ꯌꯧꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯈꯣꯝꯃꯩꯒꯤ ꯆꯥꯛꯊꯥꯛꯁꯤꯡ ꯑꯗꯣ ꯇꯝꯂꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯗꯨꯕꯤꯌꯥꯡꯖꯨꯟꯗꯨ ꯑꯁꯨꯝ ꯇꯟꯗꯦ ꯄꯥꯟꯗꯦ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯈꯨꯡꯒꯪ ꯑꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯇꯨꯝꯅꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯕꯤꯌꯥꯡꯖꯨꯟ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯇꯨꯃꯤꯟꯅ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝꯂꯛꯁꯤꯡꯗ ꯆꯪꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯆꯍꯤ 15-16 ꯁꯨꯕ ꯅꯨꯄꯥ ꯃꯆꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯃꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 15-16 ꯁꯨꯕ ꯑꯃꯒ ꯆꯍꯤ ꯈꯔ ꯍꯟꯊꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯇꯨꯝꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯗꯨꯕꯤꯌꯥꯡꯖꯨꯟꯅ ꯃꯁꯦ ꯆꯞ ꯆꯥꯔꯦ, ꯃꯁꯤ ꯑꯣꯏꯅ ꯐꯥꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯤꯞꯍꯟꯈ꯭ꯔꯦ, ꯁꯨꯝꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯨꯕꯤꯌꯥꯡꯖꯨꯟꯅ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯗꯨꯕꯤꯌꯥꯡꯖꯨꯟꯅ ꯄꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯄꯨꯊꯣꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯒꯤ ꯋꯥꯡꯃ ꯂꯥꯟꯊꯣꯔꯛꯂꯤ꯫
Dubi Yangjun pakat pakatna miyoy ado haibadi mahakna wanthaduna porakliba sahi tara manga taruk turuk surba nupa macha do marem banda thangatuna yamna wana mahaki mapabung kunjogi manak tamna chelakli asomna mahakna chelakpagi lambida khungi khunja singna angang leramdaba ma khibagi makoi singado marang langna khalakli matam adutta makoi ki khulgi thongak liba mahaki thongsang adubu sarathong adubu senari ba miyoy kharana Dubi Yangjunna angang ama maring jumda hapkatlaga lapna chenkibadu uri madu ubada kanano khangdaba nupa amana angang ado puruna sakhre mayam tanasi haiduna mayam hau thaduna tanarakli somdadi Dubi Yangjun du angang nupa macha sahi taraga manga taruk suba ma mareng banta thaigatlaga chelibanina mahak chenbada mangam salamdi tungda tanarakliba mayam singadune hena yangsang lakli aduma torokpa duta Dubi Yangjun angang ado thadaramlaga chenkrasira haduna khalli adubu yamna wana purakhibanina mahaki mapabungi manak phawbadadi yoroklage aduga laliba singarisidi mahaki mapabunga thokpa tawjarasinu haduna khallakle asomna hojikti Dubi Yangjun do angang ado yamna wana pamduna chenkhalakle asomna Dubi Yangjun na chelakpa adugi shawmado kunjonasu khanglibani Matamaruda kunjo mayam laklibad ki mamangda sap lepi kunjo ki saktam ona lepdi natti wang sauba musin muba minna ingang ba yamna kiraba saktam amadani hojik lepraga leiriba se madu ubada Dubi Yangjun bu tanarakliba khunja singado hojikti samji khaduna chenakre adubu mukoi mayamgi marakti yawriba amaiba adudi chelamdi madu ubada kunjona he hanuba nahakti aina asigumba sathiba thabak ama tawruba phawda karigi chendribano adumna hanglakpa aduda amaiba aduna hai kunjo nahangna tawribasi karino nangna tawribasi aina khanglamloi haidna khangbra aina haribasini nahak nangi nahan phamda amuk hanjinko natrabati nahak ikoidana yamna sathiba awaba nangadoribani khanduna yengu mamang matamdagi hauna hojiki matam phawbada nahak khomaigi makutta maithi dutta lakhibani khomaidi thambu thamko mahaki macha nupagi makutta phawba nahak maithi raklabani aduga hojikna karigi nahakna khullasida onsinduna karigi damakta awaba tahannabagi damakta honaribano kaisu khangedaba nahaki nacha nupa aduda nahakna oida padaba mayam ma haijellaka karigi damakta khomaigi khulladubu mahnan taknaba namukta honaribano lange mai sukalibanu nangi na tanu pana pukhiba angang ado yama thuna aigi khutasin natrapati nahak afaba amata oiraroi adom na hairapadu ta kunjona haungan noklaga masigi ya maiba machasi aingoda yamna phawreda asom na haramlaga kunjona mahaki manakta taramba nung macha ama khunjatli asom na khungatlaga nung aduda mahanga leiwa khara sonduna mahaki mahak khudombi aduda haplaga kapthorakpada marudagi paithorokpa nung aduna amaibadu maraibakta thabada amaibado longkhak longna takhi amaibado mamit ado ngangsangangna I hagatuna mafam aduta pharang kauduna yamna wana khangli matam aduta kunjona he amaiba aina haribasini nahak yamna thuna halwai jahoro natrabadi adudagi henba awaba kaya nangani khangu adomna hairakpa aduta amaibado tapna haugalakli aduga phai nangnabudi aibu ngamba sari aduga nangbudi khomaina ilai laina ngamgani khang ai chatle aduga angang ado nahakna manghanba sungam ngamoi asomna haram laga amaiba do yamna usittana sakhi madu ubada kunjona amaiba do loisallage khaladuna mahaki nakanda leiriba hauriba napi sing adugi maraktagi napi yama mahangna phukle aduga mahangna patum ama semlaga maruda mahangna lewa sonduna patum mado kapthora adumna kapthorokpa patum aduna amaiba adugi lukhamda jungkhibada amaiba do makokto kanna paisallaga amuktang yamna kanna loromlaga leimaida ikheng hathaduna mahak mafam adumakada pharang chongduna siri amaiba aduna sibadu lapthakna khunja puna mangnasu uribani mayam puna makchensillaktuna amaiba adubu kauduna yamna kana wakhalla anaba honari adubu pai laitri madu ubada kunjo yamna harauki
ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯥꯏꯗ ꯀꯞꯅ ꯂꯥꯎꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯅꯣꯡ ꯃꯄꯩ ꯀꯧꯗꯨꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯍꯩꯊꯍꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯈꯨꯜꯗ ꯍꯟꯅꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯨꯟꯖꯣꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯣꯠꯄ ꯅꯩꯕꯁꯦ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯊꯕꯛ ꯑꯃ ꯑꯣꯏꯈꯠꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯗꯨꯕꯤ ꯌꯥꯡꯖꯨꯟꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯗꯨꯕꯤ ꯌꯥꯡꯖꯨꯟꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯗꯨꯕꯤ ꯌꯥꯡꯖꯨꯟꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯁꯤꯟꯅꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯗꯤ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯦ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯏ ꯑꯃꯗ ꯀꯠꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯆꯪꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯛꯇꯤ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯟꯖꯣ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯈꯦꯡ ꯑꯗꯣ ꯂꯥꯏ ꯑꯗꯨꯗ ꯀꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ-ꯅꯧꯍꯩ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫